आकाशवाणी इम्फाल ngangbam nganthoi na pau pajari Airport Authority of India amasung Imphal International Airport ka khusamnaduna Rajya sida tongan ba project sing paikhatuna Rajya sibu saukhatpagi lambida purukna bohonaduna lakli social media da thagat pawarolamada Imphal International Airport na hai hospital sing da ana laying da sangba polam sing ambulance piba school washroom semgatpa sports ground semgat sagatpa amadi atai infrastructure sing semgatpagi thabak sing paikhatuna lakli Housing Pawada Corporate Social Responsibility CSR gi kuthang da project kun mai pakna loisin khre atopa project ani amana hauji paikhatli High Court of Manipur Distinguished Lecture Series lisingani kuntaruk ngasi High Court of Manipur gi auditorium da pangthokre thoramadu da Supreme Court ki judge Justice N Koteswar Singh High Court of Manipur gi Chief Justice M Sundaram sung atai maru oiba mi kya saruk yakhi Relief Center for the Welfare of Differently Able Person Manipur ga New Delhi da leba National Foundation for India ga kusamnaduna nongmagi oiba lemna laingbagi kema mangasi Imphal iski kamu sing kulen da pangthokre tangkak naina satharakpa tharonggi manung chanang asi pangthokhiba kem aduda anaba singda lemna hidak langthaksu yenthokhi kem aduda RIMS ki Community Medicine Department ki Health Educator M Megachandra Mitaina laina layong singdagi karamna ngakthokani haibagi matangda wangangkhi kem aduda miyoi chama kun manga layengkhi Assam Rifles na Headquarters 9 Sector Assam Rifles ki lamjing makhadang asi Imphal West ki lamboi khongnangkhong relief camp ta layengbagi camp ama pangthokre thoromaduda lanjena duna lairiba imung manung singda ana layengi tengbang pibata natana hingbada sangdaba yadraba polam singsu yenthokhi Headquarters 9 Sector Assam Rifles ki YSM Commander Brigadier Pretyush Kumar na IDP singa unaduna wari sanakhi layengbagi camp aduda Rajya Haksel Bibhaktagi lakpa official marigi kangbu amasung Assam Rifles ki medical officer manga saruk yakhi kem aduda nupi angang yauna punna miyoi chatret kun layengkhi Nambol gi manung chana leba kha sanjenbam khulgi nupi gi self help group singna ngasi waisel maril sengdokpagi thabak sathakre isingda thuna sandokan ba pambi sing yanthatpa amasung isingda hoba saba yaba pambi sing thaduna self help group ki miyoi singi hingnabagi lambi yatnaba pandamda waisel maril sengdokhibani Rashtrapati Draupadi Murmu na Uttarakhand gi Dehradun da pangthokhiba Indian Military Academy gi passing out perata saruk yaraduna mai paklaba nupi cadet mapun buthagat paphungdokre Rashtrapati na hai leiba asigi nupi singbu hena sakti pibada asigumlaba singthaningai oirba lamda mai paklakpa sina asoba khudam ama oiri ngasi pangthokhiba sama 59 suba passing out period aduda Bharat Lanmina anoba officer summary ni phumathoi taramna okhi period aduda nupi cadet yauna punna cadet chaunga tara mangana antim paklanduna army officer obagi manglan mangphauna hanki cadet sing adugi manungda atopa mapan lebaktagi cadet kunthra mari yauri makhoi sing adu training loiraba matung masa masagi maramda satuna armed forces da mathau tawgani kendra gi ngaksal mantri Rajnath Singh na hairi Indian Air Force da nauna changlakliba officer singna haujik honglakliba warfare technology sing ningthina khangba mathau tai drone satellite robotics na singba amadi honglakliba ngaksel gi phibunga chunana thabak tawnaba mantri na hairi Hyderabad ki Dundikal da laiba Air Force Academy gi sani 33 suba course ta combined graduation pereta saruk yaraduna Sri Rajnath na hai mekup na hom singna laiba tanatana isada khangningba amadi matam sigi ahongba sing chapchana khangba haibase force ta mathau toriba naha singi tawdaba yadraba thaudangni Railways Mantri Ashwani Vaishnaga Indian Railways ki senior official singa awang bata ki mifam ama pangthokre mifam adu maru oina Railway Recruitment Board RRD gi thabak lawbagi matangda khanana pangthokpani Sri Vaishnaw na hai thabak lawbada asoengam yaudana ningthina pangthongnaba computer based test mode ta pangthokpa tangai phade Railway gi thabak obada matangba chunaba technology siznabana thabak obagi processing khumang yangna pangthokpa ngamhangani Kendra gi ngaksel Mantri Rajnath Singh na tongan ba missile sing ngakthoknabagi damak flight test mai pakna pangthokhibada Defense Research and Development Organization DRDO buthagat paphungdokre social media da thagat pawarolamada Sri Rajnath na hai sangyang asina intercontinental ballistic missile ngakthokpa ngambal laibak singi manungda Bharat so ama oiragani pauloi jare